ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯔꯤꯝꯁꯅ INI ꯒꯤ ꯊꯥꯛ ꯌꯧꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ हाईवे फ्री मूवमेंट लेहनद्रबदि इमागी मैराना अकनब खोंगदुम चेंसिलकदौरि नोंग लेप्तना चुबना मरम ओइरगा नंबुल तुरेन इमाई वांखले मफम कयादा इसिंग खुंजिंख्रे मोदी लाक्लगा अफब पुरक्पगी महुत ताइरेन खिक्तोक्लगा सेंगदोक्नबगी फिल्मदा लाक्ले RPI यूथ अमदी मियोय अनि फाजिंखिबगी मायोक्ता चुरचानपुरदा कुकीजो मियामना पुलिस स्टेशन गेट थुगाइदुना इरांग होख्रे ममी टीवी ने संदोकचबा अपडेट न्यूज बिदेंग ताबिरिबा पुनमकपु अंजलि नावरेमना खुरुमजरी पाउ संदोकना पिजरी अवांग नोंगपोक्ता अना लायेंगी लमदा सिंगथानिंगाई ओइना थबक तौरिबा इम्फालगी रीजनल इंस्टीट्यूट ऑफ मेडिकल साइंस रिम्स की 53 सुबा मपोक कुमोन थौरम ngasi रिम्स की जुबली हॉलदा पांगथोखरे थौरम अदुदा अथोइबा मिथुंगलेन ओइना सरुक याखिबा मणिपुर की गवर्नर अजय कुमार बालाना हाइखि रिम्स हॉस्पिटल ना इंस्टीट्यूट ऑफ नेशनल इंपोर्टेंस INI की थाक योरकना बहोतनरिबा असिदा लैंगा की माइकेदगी पांगबा याबा मतेंग पांगनी ngasi gi numit asi harau tayamna phongdokpa khaktagi natana rimsna sanglaba matam asida awang nongpok lamdamda health care amadi medical education da lawriba thodang sing asigi shu nungaiba phongdokpa numitni kumja listing amaga chamapan hufuni panda ahanba oina famung chahum laiba hospital ama oina hudokibani ngasi di masi famung jam ngakpigani listing amaga chani gi thak mathakta leiduna ana laingi lamda mangzal thaba ama oiri हौखिबा चाही लिसिंग अनि कुनमरी दगिना हौजिक फावदा पुन्ना अनाबा लाख मरी लायेंग बगी खुदोंग चाबा पिख्रे मसीगी मथक्ता इंस्टीट्यूट अशिना चाही खुदिंगी MBBS महेरोय चामगा सुपना कुनमंगा अमदी पोस्ट ग्रेजुएट चामगा हुमफुतरुक पुथोक्तुना लागली हाइखि थौरम अदुदा रिम्स की डायरेक्टर प्रोफेसर G सुनील कुमार शर्मा मेडिकल सुपरिटेंडेंट प्रोफेसर N संजीव डीन एकेडमी प्रोफेसर L राजेश अमदी प्रोफेसर RK लेनिनशु सरुग्याखि encroached or be allowed to be illegally inhabited by people from beyond the borders. Both the state and central government are committed to take effective steps to address this challenge. At the same time, we as citizens of this country have a bounden duty to safeguard our country and its interests. We cannot afford our land to be encroached or be allowed to be illegally inhabited. Our land लमदम असिदा चाही अनि हेना इरांग थोक्तोन लैरिंगै मतमदा लैबाक असिगी मापी मपा ओइरिबा भारत की प्राइम मिनिस्टर नरेंद्र मोदी मणिपुर लाक्पियो हाइजखिबा मतमदा लाखिद्रगा ngarang khak laklaga matau karamna mahakpu taramna okadoribano मणिपुर की मियोय लाख 15 रोम असिगी मनुंगदा मियोय लिसिंग 15 खकना mahakpu सगलगा मणिपुर मियामना सगली हाइबे यारोय नुमित 10 की मनुंगदा IDP सिंग मसागी मयुमदा हंजिन हनबा नेशनल हाईवे दा मैतै सिंग सु एग्रीमेंट चाही अमा सांगदोखिबा असि हंदोकदबनि हाइना इमागी मैरा अमदी इमागी मैरागा चटमिनरिबा लुप अहुमना तालिबा डिमांड असि नुमित 10 की मनुंगदा थबकतो अंथोक्तबा तारगदी इमागी मैरागी प्रेसिडेंट TH सुजातना फोंगदोखरे वाफम असि ngasi मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा फोंगदोखिबनी महांगना मखाताना हाइखिबदा नेशनल हाईवे टू इम्फाल दिमापुर लंबीदा चटचगे हाइबदा थिंगदुना लैरी असिदा स्टेट असिदा प्राइम मिनिस्टर लाकपदा करमना ग्राउंडा महाक हराउता यामना ओकदौरिबनो महाकना कंगलादा वांगाखिबा मतमदा मणिपुर की याइफनबा करी अमदी इरांग असि वारोइसिम पुरकनबा करिगुंबा वाफम अमता फोंदोकलमदबा असि लाइबक थिबनी हाइखि करिगी सिनि कोइ बिमो दातो पे चलनदबा करी अदुना मरप परगा नसि अपोइना फमिबा माइग्रेंट मैन फमिबा प्रेस मिनिस्टर तै नते नुमित तरानी की मनुंदा हाइबा नेशनल हाईवे खुदिमक्ता जाति पुनबा चप्पसु लापसु लोइमक याहनदबनी करिगुंबा याहनदबा तारगदी इमाइग्रेंट सिना लैरिबा
सरकार की ओरो अमगी ओरो खुदे मत चप यार है बदी कोई जो हैरान देबा मरम दी अखोई न करी इरान होबा अखोई न गसे करी तो देबा अखोई प्रजा अखोई न करी तो देबा नोई न कोई गसे या ब ट्रेन तो बसे अदुना प्रजा के हक आई फंडामेंटल तांजबनी सेसिदा आई वोंदा लादा सुनो भी कनु चप मानना ग्राउंड लेवल दा चप मानना थबक तो बियो है पोतुनी तो तारगदी अदुना 10 days की मनुसिदा मसी के हारी बने नेशनल है हौकिबा पुंग कुनमरी असिदा मणिपुर की मफम अयाम्बदा नोंग लेप्तना चुखिबना मरम ओइदुना तुरेल अयाम्बगी इमाई का हेना वांखलखरै नोंग लेप्तना चुखिबा सिना मरम ओइरगा इम्फाल ईस्ट डिस्ट्रिक्ट के मनुंग चना लैबा याइंगंग पोकपी सैजांग थमना पोकपी सबुंगखोक खुलसिंगदा लैबा इसिंग इचाउ थोकले मफम अदुदगी चेंसिलक्वा इसिंगना नापेट पली फाउबा पाथरखी इसिंग चाउबा सिना मरम ओइरगा इम्फाल उख्रुल लंबीदा गाड़ी चथोक चसिन तौबदा खुदोंग चादब मायोकनरे लोइनना युम कई कया अमा इसिंग थुमजिनखिबना मियोय कया लाइफम लैतबदगी अवाबा मायोकनरे अवाबा तारबा मियाम अदुबु लमलाई पुलिस स्टेशन की कांगुना हकथेंगना चंगसिंदुना तेंगबांग पोक्लम सिंग पीबगी थबक चथरी वाटर रिसोर्स डिपार्टमेंट की फंगबा पाव अमगी मतुंग इना ngasi nungthil pung ani faubada imphal tural gi imai tapna tapna wangkhalakli minu thongda ising gi imai olaga yengbada sea level dagi meter 445.chanipanyangkai wangkhat chele adubo mafam asida warning level ase meter 445.mapan oibana tural asigi imai warning level gi makhada chele tural asigi oina hojik faubagi di khudong thiningai oidri hari प्राइम मिनिस्टर नरेंद्र मोदी की खोंगचत कमरी लेना लंबीदा सेमगत सागलिबसिंग अदुबु थुगाइदुना मई थादोकपदा चेनबनी हाइबा मियोय अनि चुरचांदपुर पुलिस ना फाजिन किबा अदुबु थादो हाइदुना कुकी जो मियाना पुलिस स्टेशन दा थमजिंदुना इरांग होख्रे नाहा कया अमा पुलिस स्टेशन दा थमजिलक्तुना गेट थुगाइदुना अमांग अता थोन किबगा लोइनना पुलिस ता नुंग थमजिनकी मियाम अदुगी इरांग अदुबु लाक्सिनबा सेंट्रल फोर्स अमदी स्टेट फोर्स सिंगना होनकी अदुबो इरांग हौरिबसिंग अदुगी मथक्ता एक्शन अमता लौखतखिबगी ममी उबा फंखिदे इरांग अदु कंखलकपदगी स्टेट पुलिस ऑफिसर अमना लुचिंगबा लंबी थिंगदुना इरांग हौरिबा नहासिंग अदुगा वारी सानदुना पुलिस कस्टडीदा लैरिबा मियोय अनि अदु मराल लैरमदबा तारगदी थादोकनी अदुमकपु हौजिकी ओइनदे पुलिस की ओइबा तफम थोकपा प्रोसीड्यूर सिंग अदु चथदुना मकोय सिंग अदुगी मथक्ता इन्वेस्टिगेशन चथरी करिगुंबा मियोय अनि अदु मराल लैरमदबा तारगदी कंडीशन अमता यावदुना थादोकनी हाइना थाजबा पीबदगी इरांग अदु नेमथखि मखा ताबा थौदोकसिंग थोक्तनबगीदमक हौजिक सेंट्रल फोर्स अमदी स्टेट फोर्स ना मखा ताना चक्सिंग थरांग लौखतुना लैख्रे हाइरे ngarang manipur da laklamba india gi prime minister gi khongchit asida manipur gi irang gi matangda wafam amata thamlamdaba asi miyam gi apambagi ona taina bani khongchat asida afaba puraktuna khongul tahalambagi mahut mahak chatkibaga tairen pungpai kitolaga sengdongnabagi fiom oiragliba laibak thibani haina republican party of india atwale rpi atwale manipur youth wing gi president sital oinamna phongdragli khongchat asiga mari leidana kaisampata leiba party asigi office chang asi pangthokiba paugi mifamda sital oinamna makhata na hai RPI Arthwale Party asida opposition natraga ruling haiba wakhalon leitana afaba tawbu khudimak thagatuna amadi mateng pangdona lakpani ngarangi prime minister gi khongchat aduso manipur gi irang asigi waroishin oiba yaba state asigi afaba kaya lauthok lomgadra haibagi thajaba amaga loinana harauba phongdok kadabagi ngaiduna leibani adubo madugi ona tainabada chahi ani makhai hena tholagliba irang asigi matangda wahai amata palamdana chakkiba asina mahaki khongchat asi miyam gi apamagi ona tainaba oirei prime minister narendra modi na manipur bu panduna hiram kayada thagalamki madugi dabaktadi mahak pu thagali adubo irang gi matangda wahai amata palamdaba adudi laibak thibani mahak na hai manipur da hauzik oiriba miyam na pamliba sing asi chawkhat thaurangi thabakni haiduna lambi thong fura dalan kaya sangaba aduna te india gi constitution piba right ama oiriba free movement forwa fongda leiriba manipur gi miyam da lambi sem le hairaga haraugadaba nate lambi da gari accident ama thokpada accident adu da sokliba midu hana layeng gi haiba wakalon adu khandana gari adu hana semgani hairabadi madu aram da khongthang oigani manipur bu ani thokpagi
ngakpigani matawgumna laibak asigi prime minister laklaga mafam ani thokna miyamgi mifam pangthokpa asigi kari wahan thok leibage state asida miyamgi mihut oina leiriba MLA sing amata oina saruk yahanbagi mahuta tongan ba thoram pangthokibana kari maramgino hanadagi nakal anigi marakta chakthok chasin yadan leirakpa asi mahakna laklingai nakal animak luchingba sing amata oina punsinduna chakthok chasin yahallamdabagi maram karigino Laibak amagi Prime Minister ama laklami hairaga mahak lalambagi mayek laraba khudam kaya thamlambagi mahuta mahak hankibaga lamdam asigi miyamna tairen khiktoktuna sengdok changthopagi thabak tawnaba seliba karigino haiki thokliba thogdo watho asigi matangda karigumba wahai ama pok pandana chatkhiba hankiba haibasi yamna laibak thibani haina logjai aikoi political party ama oijaragasu aikoida ruling haiba opposition haiba lejade afaba thabak uttarolabagadi aikoi punamaku thagatsai ngarang tinkhiba honorable prime minister lakpada tinkhiba miyam singasi kana gumba political party ama bu sogatpa mioi ngakta natte masigi manungda sahi ahum manipurda thokliba sahi ahum fajalakadroba irang asigi awaba nangiba parja kayamasu yauribani Laiba honorable prime minister na thokliba irang asigi matangda karigumba wahai khara phongdorongani hairamgani haibagi asada thokliba irang asi soidana honorable prime minister laglabnina loisanbiramagani haibagi thajabada lakhibani adugumba lakhiba manipurgi miyangi thamkhiba thajaba asado madugi taiwanabada miyamna khalamba miyamna pamamba miyamna ningambadugi ona tainabada Honorable Prime Minister na wafam kayama thamo satkhiba haibasi aikhogi yamna lebak thibane na logjai national highway singda aikoi ningtamna chathok chasin yadriba IDP sing asibu mayumda hanjalanduna lamdam sida thokliba irang asi loisilagani haibagi thajaba aikoi thamjarambani miyamna pamba taninglamba wafam amatta Honorable Prime Minister na phongdoktana hankhiba haibasi su yamna lebak thibani chawkhat thaurangi package mayamam piramba Iramda Manipur sibu thagat piramba singtha birambagi damaktadi honorable prime minister bu ngkhoi letena thagat sari adubu Manipur miyamna pamribasi sokhat thorangi article 19 gi the yauriba right to freedom movement gi makhada iramda masida mafam amadigi mafam amada aikoina sathok chasin yadana thamlaga aikoi gi damakta fura dalan sananaba lambi sorok semnanaba package mayamam pirakpada aikhoina maduda harawbam nungaibam maduda penpham kasu thokte lamburbu ani thokna khaidokpagi mawongda tongan meeting pangthoklibagi maram karigino honorable prime minister laaga prime minister yawa function singda lamdam sigi mihut ena leiriba honorable MLA sing yahandriba tongan yaholibagi maram karigino honorable prime minister lakpa matamda Susanpurda Kuki ki MLA Taranadi honorable prime minister da separate administration PU haiduna memorandum pishan bangame aduga aikhogi leiriba honorable MLA singna honorable prime minister lakko matam sida thokliba irang asigi matangda achumba asengba wari amadi thokliba thogdowa thoksing asi loisinanabagi damakta memorandum ama phawwa pishanba nanghongtrabra aikhoi ujade hana mamangda Delhi da Honorable Prime Minister Singh unanaba khonabada unaba phangdi haibagi pendaba mayamam phongdokhibadi lei adubu iramda Manipur sida Honorable Prime Minister makhong thongna lengbiratuna lakpirako matam sidadi miyamgi awaba miyamna thengnadba problem sing asi kongonaba thaba amata paikhat hogdrabra Honorable Prime Minister lakpagi mi yamnanaba mi khomba honaringaida memorandum pishanba nanghogdrabra haibagi nungai taba masu ekhoida phaujai ngarang honorable prime minister lakpa matamda Susanpurda pangthokpa meeting amada kai khumnajariba Manipur gi honorable governor na Manipur gi border da India manungda kanagumba foreigner amata sanghalndana khunda leita hanba leisilhanba toholoena phongdok pirambado madu thabak toina onthok pinanaba RPI athawale Manipur state ki maikaidagi honorable governor gi puning amukana singsanjari Imphal East District ki Khundrak Pam Kendra ki manung chaliba Pangai Yangdong ki laikai miyamna semkhiba
Thaugai Pangai Yangdongi Anirak Suba Mapok Kumongi Thoram Pangthokre Ibudau Thangza Lilha Pakhangba Amadi Ibenda Ngangoi Konjeng Nurabi Anigi Masai Konda Nungthil Pungza Ani Tabu Matamdagi Hoduna Inat Kyoiba Thoram Pareng Singaloinana Pangthokiba Thoram Aduda Sorokaibam Gautam Singh Deputy Director MPTC Pangaina Chief Guest Dr. W. Thangzam Chairman and Managing Director Babina Group of Companies Nongthomam Suran MCS Assistant Commissioner of Police na Guest of Honor Oikibagaloinana Sinam Chandra Bodon President Pangai Yangdong Apun Belupna Thoram Mapu Oiduna Sarugyaki Ngasigi Thoram Asi Hodokpo Oina Akas Paikomna Pena Saisa Kudol Tamki Thoram Asigi Nungi Warol Tamkiba Jingakam Jikona Fongdokibada Thaugai Pangai Yangdong Asi non-political amasung non-religious amadi non-communal oiba Pangai Yangdong da leiba tongan ba local bodies sing na punsinduna semba apex body amani lamdam asigi nongmagi kaitharakliba sing asibo kharada oirabasu hantahanba ngamgadra amadi apunba mating leiba mikha pondaba tangdu leitaba achau macha khaidaba khunai ama puraknabagi pandamda Thaugai Pangai Yangdong na hotnaduna lagli ahanbada Thaugai semnaba hotnabada awaba ama oirami adubo leptana honarakpana ngasidi miyamgi matengdagi mapung fana thabak tawba ngamle rajniti wala singna una tawbidana leiriba thabak sing adu makoida haiza nonjaduna Thaugaina miyamga loinana tawnana ba honaduna lagli haiba yauna wafung kaya fongdoki Thoram asigi manung chana Thaugai Pangai Yangdongi akhana semjaba isai dipu khunung na saktuna miyamda khutsinaki hairiba isai asi Thaugai gi thaumi thokjom bijoy ngakpigani Binoy amadi jinga khamjiko anina sairengbani amadi sairengbana saknairaba music director Nanau Sagol mangna oiri Kimex performing unit ki thaumi singna utpa thang tana ayeng mamiyang gi pukning sumatki Thaurangi manung chana PYAL gi secretary Wangkhai Mayum Inau chana matam amada ipa ipu singna toramba chatlamba thabak thoram sing asigi mirona kaidana chatpatangai fade Hauzik honaribasigi mathakta hena Thaugaina honaduna afaba maru changba khuna ema semgat hannabage apamba fongdoki achau macha leitana michang mikhai naidana amatta oiba furupni haibasi Thaugaina takle haina Pukramam Surbala Devi ex Pradhan Waiton GP na fongdoki Karigidamak khoirang khok saunaribano haina Development Committee Kakching Khunau na hanglakle Manipur gi makha maikai khun kayagi prajamiyam gi Lifeline oiriba Indo Burma Sugnu Road haina khangnariba Wabagai lamkhaidagi Sugnu fauba 27.4 km muk sangba IMI Sugnu Road State Highway asi mamangi BJP na chahi taret makhai palamba matamda afaba lambi ama oina sungsem sembidana leirakhiba adu handak PR lenga ki matam Governor Council da Sugnu Kendra gi MLA K Ranjit na Prajamiyam gi khanduna lambi asi nauna sembina ba haizabadagi ayaba pirakle lambi paring asi handaki working section asida sungsoi soida semba horagani haina MLA na miyam tinba mafam amada thamkiba wafam adubo BJP Sugnu Mandal gi president na oida padaba semdin sajinba wafam kaya lana miyam da fongdorakpa asi khudakta lepiyo haina Kakching Khunau Municipal Council gi caretaker councillor su oiriba Development Committee Kakching Khunau gi secretary TH Rishikesh na fongdorakhi wafam asi ngasi Kakching Khunau da pangthokiba pawgi mifam amada hauze lambi asigi matangda media da wafam kaya fongdok narali bisigi matangda fongdorakhibani Rishikesh na makhata na haikibada hairiba lambi asigi matangda Sugnu Kendra gi MLA K Ranjit na miyam da lana pawdongkiba mata laite prajamiyam busu apikpa politics tawduna miyam bu lana lamjing na bahona kibasu amata laite mahakti Sugnu Kendra asigi tanatana Manipur miyam na singthanariba MLA ama oibatanatana term taruk thangna karaktuna MLA ama oina prajamiyam gi ihul khangna yaifana ba hotna ba MLA ama oibagi chapchaba mathau tawbani hairiba lambi wabagai lamkhaidagi Sugnu fawagi lambi asida prajamiyam na thengnariba awaba amadi khudong chadaba kaya sing asigi matangda matamdugi BJP gi leingak ta matam gi assembly mifam kaya dasu mifam khudingi lambi asi amuktang oirabasu semjin binaba MLA K Ranjit na fongdokna lagli Masi assembly mifam gi record na sakhi oiribani masi da sunatana mahang na opposition da laibani na mahaki kendra gi area semdrabasu wabagai dagi horaga hianglam kendra gi saruk oiriba waikhong gi mafam phawbada oirabasu sembina ba lengak ta takshinduna lakpani adubo pumnamak arembata takhi hanagi lengak loikiduna governor gi council laglaba matamda Sugnu Kendra gi MLA K Ranjit na Manipur gi governor da chahi sigi haukiba June 12 2015 da
ꯑꯏꯕ ꯆꯦꯔꯣꯜ ꯐꯥꯎꯕ ꯄꯤꯁꯤꯟꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯇꯛꯁꯤꯟꯈꯤꯕꯅꯤ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅꯁꯨ ꯖꯨꯂꯥꯏ 3ꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈꯪꯍꯟꯕꯤꯁꯨ ꯇꯛꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤ Scheme for Special Assistance to States for Capital Investment Part 1 gi makhada lambi asi semlagani masigi total project estimate na crore 95 ni amadi lisingani kunmanga kuntaruk ki oina crore 12 rom na changna ahan bagi oina semlagani haina khangalakibani chahi tare makhai hena mamangi BJP lengak na sembi raktraba miyamna khawrang na ngainari ba lambi asi semlagani haina miyamda sugnu SC gi MLA na mahaki prajada paudambada BJP sugnu gi mandal President amade workers singna asuk yamna khoirang khau saunari basi karigino hainasu development committee kakching khunawna hanglagli 7 kilometer ki manung channa thabani 7 kilometer ki manung channa thabachida thama ma khai phana chatragadi agoi praja koi na thang chatka da lambi sida na karam mong da thabiri bano VIP chatka da lambi no karam mong da thabiri bano government na PWD gi makha da funding da thadra pa paisa ne ba do government na su hai ba pochi khara da yingchen biu loina na koi kendra gi MLA na mai magi makusabi worker thadu ga thabak soil lebja kendra gi MLA masala da ying bigadra adu worker sing da instruction to bigadra sa koi kakchuno gi praja moi na koi haijeri Haukiba September tang 13 dagi ngasi tang 13 fauba leptana chatharakpa Stop Child Marriage Campaign Ibudau Thangjing Moirangda loisinkhrai Dr. Lamabam Pisak Singh Secretary New Life Foundation Manipurna asumna hai handagi campaign asi tongan ba fed leaders sing amadi dharma gi institution singda malem gi oina chatharakpa campaign amani haina phongdoki India gi oina shu bal viva mukta bharat ki campaign ama oina Sustainable Development Goal lisingani kuntrada India si free child marriage ohenbagi pandamda historic judicial ruling amaga loinana pangthokpa campaign amani haina su Dr. Lamabam Pisakna phongdorakpa loinana tongan mafam sing amadi academic institution sing the so pangthokna bagi tharang tauri haina phongdoragli ngasi malem sil thungna koi free child marriage ko iba globally iba atong mo si malem sil thungna ko ndaki September 12 tagina 14 February February phongthok lai adung ngasi mathang chatharapa moina koi ngasi ko gi amuran thungji koi temple board asida lecture ga temple board ki kana jaraga thungji si lecture ga koi hari basigum laba ko gi place to gi forum pari ngasi ko same sajare maram di kari gi noi matamda koi leba chu pandum su more than ko 33,000 something hena hoche koi stop child marriage matang to he adu 57 ko case aya mama ko mai le department sina order thon gre haibidi angang si Lagliba September 13 langbangi konmangani pamba numit asige ayupung mapan tabada apunba khundrakpam kendra tengbanglob AKKL na senduna haukiba me ahum lisingani kulumdoi hauduna iramdam asida thogliba irang asida imaleba kidamak thawai thakraba thauba taragi yatapam oiriba yumnam patlaugi mangfamda athauba sengbo ikai khumnabu uchabo oina langban haisoi kachagadori maram asina Khundrakpam Kendra asida leiriba club Mairapaibi village authority ahal laman satra naharol khudingmakna thoram asibu saruk yabiu hairi
Imphal Turelda nupa amagi asiba hakchang ama tawtharagle hari. Ngasi ayuk pung 8 taba matamda Imphal Turelda nupa gi asiba hakchang ama tawtharagle haiba paw ama fangbadagi Mayang Imphal Police Station gi personnel sing laktuna Mayang Imphal amadi maibam ani gi thongkhongdagi asiba hakchang adu lauthakre. Adubu hauzik fawgi oina asiba hakchang adu masak maming khangba ngamdri amadi hakchang adu rims ki Mirang Sangda postmortem gi dama pukre amadi Mayang Imphal Police Station na UD case ama register tawkre hari. Asi bhagchang ado masak maming khangnaba police na thizin ba hokre hari. Pau gi marak thana aten break matang longmin shi. Hiram Kudingda Mipal Tangbuna, Lamdamasi Samitlonda, Angakufang Sokchilakpasidagi, Kradang Oibasu Kanbangamanaba, No Mudasang Draba Yadraba, grocery items sing, a home of Mamalda Fanghanjariba, Tom Tom Store, Kwakatel Haino Kongembi, near Pitambara School, Miam Kudong Chana Bagitamal, Adomadongi Anakbada, Brands Kaya Hangdukchari, Kwakatel Men Brands, telephone number 8974668678, Wangkai Men Brands, telephone number 9362450966. Sangakfam, telephone number 9331608511. Taubal, telephone number 9366490578. Bisnupur, telephone number 8974324929. Kanchipur, telephone number 97747240009. Asina Chingbani. Aikoina, Aikoigi Semitlon Fagatnaba Hotnabada, Tom Tom Store na Achawa Taudang Yahanbi. Ini maki gano. Kaza betamo. Sigi yumse next time tina check sin na laksi loga tam khabani ne. Dadarang se juha habaga amta kita bo. Asumna mayam na machel go ngap shan lugum masigi yumasibu asoya ngam ko kada batagi next time tina ngap seli. Next time ti jawar habati ngap tok na basem bani. Zaman technology si na bana concrete ka tok na tina ba matamda kapam ng amuk na angle adli. Next TMT strength is in the quick. Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matungda taram na okchari makhataba pau pizari. BJP party ki president amadi union minister su oiriba JP Nadana Congress Party ki luchingba Rahul Gandhi na BJP amadi ECI gi maikai degi Congress Party na BJP amadi ECI gi mathakta mikhal gi matangda vote huranba gi thawong chathai haina campaign chathari basigi marik chumba praman piu haina khanghan khrabasu ngarang fawba Rahul Gandhi amadi Congress Party gi maikai degi piba ngamda leiri haina Nadana Congress Party bu yaning da phongdokre Bihar ki Patna da pangthokpa public meeting amada JP Nadana mahang na makhatar dun hai laibak asida electoral roll ga mari leinana tangka kayada amuk hana revision process paikhat pagi thawong chathaba laikre laibak asida ECI na paikhaliba electoral roll revision ase ahan ba khongthang amanate ECI na paikhaliba electoral revision ase gi mayokta Congress Party gi maikai degi yaning da phongdok pagaloinana laibak asida pangthokadaba mikhal singda Sizinaki EVM asida BJP amadi ECI na aranba kaya chathakre haiduna Congress amaral siduna lakibani Myanmar gi junta lanmina laibak adugi chawdo da laiba thayet thapin khungang da laiba private school anida landabada Yamdrabada Mioi Taranipan Sikre Amasung Mioi Kunlomna Aswapanangkre Sikraba Mioi Singadugi Marakta Yambadi School Mahiroi Singni Haina Local Media na report Taurakli Chawdo Township Ase Ethnic Arakan Army na Kudum Chansindana Laiba Mafom Amo Oiduna Township Ase Amo Hana Junta Lanmina Kudum Chansina Bapandamda Landa Adu Chathakibani Hairi Arakan Army gi Wangang Loi Khaying Tukhana Media da Thamlakpa Warol Amada Myanmar Junta Lanmi gi fighter jet Amana Khungang adu da laiba Pinyar Pankin amasung Amin Thit haina khangnaba private school anida mapangan kalaba bom ani thada duna landa adu chathakibani bom gi attack adu da laikhidraba mahiroi sing adu school adu da tamba chahi 13 tagi 19 fawi manungda laiba ngaktani hairi
Nepal da Gen Z akan bi ho horokuna Nepal gi lengang inthu ki batana tana leibak asigi Prime Minister KP Sharma Olina Prime Minister from dagi resign tawkraba interim government ama semduna hanagi leibak asigi ahanba oina Chief Justice Oikibi Susila Karki ngasi interim lenga asigi from puba ngasi dagi hokre mahangna makata na fongdokibada handak haukiba ihau asida Laikidraba Singh Pumnamang Mahaki Lainganga officially oina Thongna Faraba Martyrs oina so Sakanglagani Haina so Fongdokre. Loinana Cabinet Minister so ngasi Kanlagani Hairi. Mahangna Lebak Asida Lairiba stakeholders Pumnamakta so Amukhana Nepal bu Semgat Sagatuna. Hana Gumna Lebak Asi Marache na Lainaba Honabada so Pumnamangna Mateng Pangbiu Haina so appeal toke. Amaromda Prime Minister Modi na Nepal ge Anoba Prime Minister Susila Karkibu Thagat pa Fongdokre. Nepal da Gen Z singna violence oiba mongda protest tawkibado nemtharakibaga loinana leibak asida tangdu laitabagi fibam hanjilakpa horakpada Nepal gi miyamna nauna khankiba interim Prime Minister Susila Karkibu India gi Prime Minister Narendra Modi na thagat pafungdokre Prime Minister Modi na hai Nepal da ahanba oina nupina Prime Minister oigibasi leibak aduda women empowerment ki achobo khongthang ama lagle haibadu taklei Prime Minister Susila Karki gi makhada Nepal gi Gen Z singi yaifaba tungam chat ama sungsoi soidana semba ngamlagani thajai Nepal asi India gi naknaba marupni India gi miyoi crore chamaga supna nimfuni thoi rom gi mahut sinduna aina Nepal gi anoba Prime Minister Susila Karki da thagat wahai fongdokchari haike District Kang Association Jiribam Sindana Mamang Tha August ki tang kundagi hauna Jiribam ki Babu Parada leiba Lamland Community Hall kam Kangsangda Jiribam Kasar Amadi Hela Kandi gi Kangkhut Kumathonya Saruk Yaduna Sanariba Taramanga Suba Led RK Lala Sana Memorial Mix Kang Tournament Lisingani Kulmangage Ngasi Sana ki ba ahanba quarter final league round match ta Yawol Club Champanagar na SAYC Sorok Atingbibu Panjal Taramari Taramathoida Maithiba Piki. Hayeng Nungtil Pung Amataba Matamda Sanagadaba quarter final league round match ta YLC Dibong Kuno Amadi LEC Babu Paraga Sanagani Ngasi match Asida E Dewan Singh na umpire H Inau Pisak Singh na scorer Oiki. Ngasi match Asi Yawol Cup Champanagar Amadi SAYC Sorok Atingbi Kangkhut Anina Sanaki. Yawol Club Champanagar na tos ngamduna Maikai Khanki aduga SAYC Sorok Atingbi Kangkhut Kang Kaptuna Kang Sanaba Hoki Kangkhut Animakna Kang Phajana Kaptuna Sanaki Ahan Bahaf Mamangda Yawol Club Champanagar na SAYC Sorok Atingbi bu Panjal Taret Mangada Mangjin Thaduna Lekhi Half Matung Kangkhut Animakna Kang Kana Kapnaki adubo Apiba Matamda Yawol Club Champanagar na SAYC Sorok Atingbi bu Panjal Taramari Taramathoida Maithiba Pikibani Aroibada maroiba pao mohna pizari Rims na INI gi thag yorong na bohona bada lainga ki maikei dagi pangwa yaba mateng pangani haina Governor Ajay Kumar Balana phongdokre Numit tarani gi manungda National Highway Free Movement lehendrabadi ima gi mairana akanba khongjang changsilaga dawri Nong leptan chubana maram oiraga Nambul Turel imai wangkhalei mafam kayada ising thumjinkhre Modi laglaga afawa purakpagi mahut Tairen khitoklaga sengdoknabagi filmda laglei RPI Youth Amadi miyoi ani fazin khibagi mayokta Churchanpurda Kukizo miyamna police station gate thugaiduna irang hokre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ